Shumang Leela ki group Singda Thamlamba Athingba Komthoklakkhre Manipur ki LANHOULUP mangana HOUKHIBA CHAHI lising aniga kunga mangagi Manipur SANGAI festival da SARUK YARUBAGIDAMAK MANIPUR gi MAMING LEIRABA Leela group manga AMADI Shumang Leela council ki president AMADI lifetime general secretary ANIGI MATHAKTA Thamlamba Athingba ADUSU LOUTHORAKKHRE HAIRI ngasi Manipur State Shumang Leela Council akanaba general body meeting pangthokpa loiraba matungda paugi mifamda Manipur State Shumang Leela Council ki general secretary Y Nilachandra na phongdokhibada chahi kaya mamangdagi yanaduna lakpa Shumang Leela Council by Lu asi ngasi akanaba mifam asina amen chawre loidana lisangani kunga manga gi sangai festival da leipak miyang gi mayokta leibegi damak Shumang Leela group manga amadi artist Singda Athingba thamlakhiba adu Shumang Leela bu amadi artist singbu nungsibiduna Athingba komthokpirakpagi damak Manipur State Shumang Leela Council na miyambu amadi mari leinaba singbu thagatpa nungaiba amadi ikai khumnaba adu phongdokchari haiba wafum phongdokhi ngasi phongkhiba mifam aduda Manipur State Shumang Leela Council ge advisor Dr. M Nara L Tarpon acting president Hawaibam Budi Iboyama Khuman Ranjit Ningthauja Purnimasi Leima amadi atai lila gi maru oiba nupa amadi nupi artist singsu saruyaki General Body Meeting Manipur State Shumang Leela Council ki nasi Special General Body Meeting pangthokkhre hariba Special General Body Meeting asida hana na haitare sahi kaya gi mamangdagi aikoina yanaduna lakpa Shumang Leela Council ki bylaw asi nasi hariba General Body Meeting asina koi amend tawjare loinana yamna nungaiba paw mana lepak miyam da thamjaning besi Manipur State Shumang Leela Council ki maikai dagi HOUKHIBA 2025 ki SANGAI festival da leibak miyam ki mayokta leibagi damakta Shumang Leela kanlup manga amadi artist waja anigi mafamda thamakhiba athingba do leibak miyam na nungsibiduna artist singi awaba si yengbiraga pungpung komthokpirakpagi damakta su Manipur State Shumang Leela Council na mari leinaba miyambu haningai leitana tawibal khangba aduga harauba nungaiba apenba du hongdokchari loinana Shumang Leela hariba art form asi Manipur Himalay Park ki damakta yamna maru oiba art form am oibanina Shumang Leela ase matam punamakki oina saukhatpa mai pakpa mangjin dhaba amadi pajeng phirap thetpa dumlaba art form ama oirasanu haidana Manipur State Shumang Leela Council ki maikai digi